Assalamualaikum warahmatullahi wabarakatuh. Pangan Purupsa Punamaki Mafamda, All Manipur Muslim Organizations Coordinating Committee ge Maikai degi Karigum Wafam Karadan Nolukshabaga Loinana Tamjari Madudi Hayeng ase Megi Tang Ohumni Adungai English Singamaga Chamapan Maudraga Humdoigi Megi Tang Ohumda Iram Damsida Karigumba Mangjongna Karigumba Irang Amata Laitana, Mangjongna Karigumba Madugi Sagatpa Amazung Katnaba Karigumba Amata Laitana, Ikang Kanghodana, Lamdam Sida Laiba, Dugumba Communal Giadumba element Karana, Tawaina Sem Saraga, Toganba, Dugumba, Communal Git Hodok Mada, Lamdam Sida Laijaba, Shu Nomaka Hingjaba, Adugumba Miam, Amakak, Todo Hendokna Akwagi Nupising, Aduga Loinana. School singda tamiba mahiloi sang singda tamiba mahiloi sing pikiban nawa sing yamna tamthiba yanghaidaba sa gi adugumba thong amada hatok phikiba adugumba ikoi punamakna kawba ngamdana matam punamakta lehoragadaba lamnam sigi civilization gi adugumba puarida amamba numit oina matam punamakta lehoragadaba adugumba numit adu hayeng asini manam aduna hayeng gi megi tang ahum asida thoido hendokna Pangal Purupcha Singna Kundariba, Maruina Bangladesh, Aduga Kasar, Tripura, Aduga Myanmar dat Kundaraga Ladiba, Kathi Payo, Musung Sin Payo, Haina Kangnariba, Dugumba, Koy Pangal Chilinau Singna, Luina Manipur Lady Kundariba, Koy Pangal Chilinau Punamakna, Hayengi Jumagi Namas Matunda, Numit Aduda, Dugumba, Lake Hidraba, Dugumba, Mui, Kaya Adugi, Said Kaya Adugi, Mapamda, Makwigi, Tawaina. Janata ingna chikna lehen binana bagidamata akoi punamakpu sembiba Allah mapu mahaki mafamda dua tauminasi haina All Manipur Muslim Organizations Coordinating Committee gi maikai dagi punamakki mafamda baton pijari loinana lamdam sida aikoi gi civilization sida sigumba amamba numit ase amuk hanna laktana bagidamata maruoina Aikoigi Lengak na henna achauba adumba responsibility ama lahonningi Lengak na matam punamakta adumba communal element sing amasung sectarian weba adumba mioi singbo yamna fajana check tawonningi communal gi adumba wakal sandokpa head mongering adumba mioi sing adu akoina Lengak na yam section na makoida karigumba makalgi adumba khudong chaba ama fok phanghandabida matam punamakta yamna section na thaudang lahonningi Loinana lamdam sida leriba akoigi media fraternity na asigumba communal elements sing sigi adugumba communal gi waiba wakal sandokpa thong sing semasi yamna phajana check tawonningi media da sectorial waiba adugumba wakalon sandokpa kanglup singache matam punamakta masi check tawonningi loinana masigi yamna hena achauba responsibility ma makhatana lahonningi loinana akoigi cultural gi adugumba fraternity kanglup asina maruwaina sumang lilada film da aduga tongan ba art form singda tongan ba lyric singda akhoi iriba amasung ngangiba art form da santoiba singasida communal gi adum wakal pokhan gada ba kanglup naiba gi wakal pokhan gada ba kanglup amana kanglup amabo yengthiba gi wakal phawan gada ba adugumba makhal gi karigumba makhal gi adumba thawang ama phawba chathabidana naba amasung madugumba thawngsingdagi checksina lamdamsigi apunba saktamga mari leinaba santiga mari leinaba dugumba wakhallonsing semkatpada hena chawba daita lahonningi loina asigumba thawng ase makhatana amukana sigumba thawdo ase makhatana amana laktana nabagi damakta aikoi punamakpu sembiba Allah mapu mahaki mafamda aikoi punamakna haijamin na si haina punamakki mafamda baton tawjari Allah Hafiz